ngasi numida weram phongkiba tuan manipuri si phongsingdagi amasum thokiba thawdo wathoksingdagi maru oibe I pausing khongasaraga manipur top channel gi maikeidigi myamda thamjagi ahanbada national press day gi thawramga iroinana category 9 da khangatlaba paumi tareta manipur state journalist award 2021 manipur gi chief minister N Birena kusinakre ngasi national press day ga iroinana category 9 da khangalaba paumi tareta manipur state journalist award 2021 manipur gi chief minister Nongthongbom Birena kusinakre nitya pat chuthekta leiba directorate of information and public relations government of manipur gi auditorium da national press day ga mari lainana who is not afraid of media haibe thimda pangthokiba thoramda award sing asi khusinakibani thoram aduda IPR minister Thongam Bisorjit education minister Salam Rajen IPR gi commissioner M Joy amadi amzu gi president Wakhemsa Syamjaina saruyaki se minister N Beren afaba khunayama semra journalist singna lawriba sawraba thodang asigi mathakta makhoi gi punsibu khudong thiningai khalliba sinpham amasu oiri journalist ama oiragani haina sanglakliba miyai khudingmak mama lebak punungsiba society asigidamak kariguma khara tawramlage haiba wakhalongi iroina sanglakpa ngaktani makhoi singba ekhoina thagatpham thui journalist singnasu miyamna kari pamli government kari tohoningi haibigi paudam marik sumna paudam gadabani haina makna phongdokladuna ngasi pangthokadariba workshop asida journalist ngi damak laingakna kari tawpa tabagi amadi kari tohoningi haibadu laingakta khangan birau laingaki maikeidigi angamba mateng tawnaba sem saduna leidi haiki thawram aduda sarugyakiba IPR minister Thongam Bisorjina phongdokibada journalist amana tawrakpa thabakta daita laina thabak tawgadabani nakyet animaki yengduna thabak tawgadabani hiram khudimakta achumba haibaduna mang thaduna salaga society asida afaba paujal pigadabani sai kharagi mamangda journalist singi pirambe award adu handak lainga asin lakpadagi award masing hengatuna journalist singna tawriba hiram kyada award sing pibangamle ngasi state journalist award fongnaba paumising adudi best editor award on national integrity and communal harmony da poknafam gi editor Aribam Robindro Sharma science and technology amadi special reference to women and children gi reporting the Shanghai Express ki staff reporter Sapam Aruna parliamentary reporting the Huyalan Pao gi resident editor Dr. Khaidem Athauba Art and Culture gi reporting the People's Chronicle gi staff reporter Oinam Mission Royal reporting the Sanalebak ki senior reporter Hangembam Sankar Sports ki reporting the Shanghai Express ki senior staff reporter Mayanglambam Roman amadi Public Health and Hygiene da Impact TV gi reporter Khetrimeyum Premsani atopa paw manamo primary school ahum sanaba se lauthokraga ani saramdre campaign for total education haiba pandam gi makhada manipur da leidiba towan district singda manipur lengangna thadarakpa school development ki thabak thoram sing mapung fana phangbra hain all manipur student union na satharakiba campaign gi manungsana thawal district ki hairokta SSA gi makhada primary school ahum sagani haina kumja english singani ga taragani thoi taraga humdoida yamlaba senpham lauthokraga amadagi hena saramdri school singadudi inganglok masa primary school hairok inganglok asoba primary school amadi Melay Tampak Primary School ni school singasigi manungda inganglok asoba primary school di saram labasu mapung fa ngamdri ZEO 3 thawal na hiramasigi matana kupna thigatuna satkriba madi lemhoriba senpham singa du karamba department da utilize tawribagi haibadu mari lenaba department singda athubada singdokpirao haina lop asigi secretary Kramjina permission dasu phongdoki haina paushna makhatana pali atopa paw manamo broket sang na tawbada asawba thodang lokhiba gaidon kamai de support tawguno ticket pibusu yaroi em rongmai manipur miyam gi mayokta thabak tawba manipur gi national highway da khwaidagi sangna blockade tawbada asawba thodang lokhiba hanigi UNC gi president gaidon kamai na nungba da
geng khutpu khara sagatuna BJP gi magul gi thaupu bisingi thabak thoramda ayet papiri bisi kudakta lepkadabane BJP nungba mandal gi ayaba yauduna tawningbada tawriba sigi mayokta party asigi makok thongba leader singna support tawbigano loinana mangonda ticket pibigano haina nungba BJP mandal gi president makufun rongmaina phongdokre Manipur Press Cup tanga si pangthokiba pawgi mifam amada M rongmaina haikibada haukiba English singaniga taraga mapandagi nungba BJP mandal gi president oina thabak tawduna party asibu mapangal kangkat hananaba honabada achauba thodang lawduna lakli kendra asida Congress na matam kya ruling da leiduna miyam gi marakta BJP bu kaukthoklu matamda mahak amadi maki kangbuna hingat hananaba honaduna lakpani adubo haukiba tha khara sida United Naga Council gi president oiduna anti manipuri oina miyam gi amadi lenga ki yamlaba lanthum manghanbada asauba thodang yakiba gaidon kamaina party sida sanglaktuna hana wajaramliba miyoi singbu na thainaba honaba yaroi gaidon kamaina amadi mahakna semgatpa geng kangbu amana mandal gi ayaba yauduna thabak thoram kya pangthoklibasi party asigi lusingmusingna miyeng sangbiyu haikhenasu pausna makhatana pali ngasi state si goiriba COVID-19 update mayamna thamjage ngasi gi oiriba positivity rate si 3.5% ladi kharakhak haigala imyam aduga apun boina ngasi miyoi humdraga mathoi nawna COVID-19 positive oiba thengnarakre aduga miyoi lisingani ga supnagi kunga manga ngasi nawna COVID test tawki aduga ngasi di COVID-19 positive oiba miyoi amata laikitaba yaudi hainasu phungdurakli ngasi nawna COVID-19 positive oiba thengnarakhraba miyoi humdraga mathoi asi Bisnupurdagi ani Chusampurdagi ahum Imphal East dagi kunga mari Imphal West dagi kuntra kaksingdagi mari Kamjongdagi ama Nonedagi ama Thawbaldagi ama Urkhuldagi manga puna miyoi humdraga mathoi nawna COVID-19 positive oibagi report lai haina pawshna sumakhatari makhasa tarakpoina to papawmana Nambul River Rejuvenation and Conservation Project Eru Ludana Powder thabi mau anaobi tare torbanda maki semlasu khongnungdi loire hapa pawmus phungli Manipur lengang lupa crore kya thadaduna Nambul Turel kanana honarabasu miyamna gyan tadabadagi Nambul River Rejuvenation and Conservation Project asi Eru Ludana Powder thabi mau anaobi tare torbanda maki semlabasu Turel khongnungdi loire Ministry of Jan Shakti Government of India gi lupa crore kya gi sentang makhada paikhatliba project asi hauji su leptana sathari Torel asibu kanba madi masibu tourist spot ama onthoknaba pandamda semgali adubu Torel torban khak masak fazahalaga khongnungdi amot pakayana paiduna leire masigi maru oiba maramdi nungthil pobopta phawba Torel asida miyamna mamangna ifong phongna phumgi mathi makum adumak haidokpa thengnari loinana Torel asigi torban hauji su koina satuna yengwa matamda lukha kom saduna leiba mafam mayam ama leiri Atopa paw manamu CBI amasum ED director gifam matam sangdokhon kiba democracy singnabani BJP na lusingba NDA laingakna laiba asigi independent agency oriba Central Bureau of Investigation CBI amasum Enforcement Directorate anigi director oibising makhatana sahi manga thabak pahananaba November 13 da ordinance amagi makhada lauthukibadu laiba ki democracy khongnabani Loinana Manipur State Council CPI na thadurakpa sirol amada su phungdorakli sirol asina makha taraduna parliament ki ningthami pham haugodoriba numit kharani da ngairabasida taha na CPI amasum enforcement directorate anigi thabak paibigi matam sangdohon khibadu parliamentary democracy lekha tahale hainasu CPI na thadurakpa sirol asida su phungdorakli Atopa paw manamo mau ama masa aniga puna mangkhre thasigi taragumdoida Lakhipur Pungram da leiba pebam Samarendra Singhagi loinabi amadi magi masa nupa aniga loinana thiba khangdre masagi mobile su off tawduna thamkhibaga loinana kadaida leibeki khangdre mangkhraba mau sigi maming Bizurani Devi sei kuntra angang ani dugi mingna P Rosen sei tara amasum P Rohit sei nipani Masigi matana police the missing report tawkhre haina manembok pebam Priya Devi Mapureba Samarendra Singha Lakhipur Khuman Kasar Assam gi sirol amanasu makhatana su phungdorakli
ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯄꯥꯊꯣꯛꯆꯈꯤꯕꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯑꯃꯁꯨꯡ ꯃꯇꯝꯒꯤ ꯃꯔꯨꯑꯣꯏꯕ ꯏ ꯄꯥꯎꯁꯤꯡ ꯂꯦꯞꯇꯅ ꯑꯞꯗꯦꯠ ꯄꯤꯖꯔꯛꯀꯦ ꯍꯥꯏꯅꯁꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯅ ꯊꯝꯖꯔꯤ ꯑꯦꯟ ꯊꯦꯡꯛ ꯌꯨ